ꯀꯗꯥꯏꯗ ꯆꯪꯉꯦꯕ? ꯇꯦꯟ 30 ꯈꯔ ꯂꯧꯈꯠꯂꯦ 10:30 10:15 33 ꯑꯣꯏꯔꯝꯃꯤ ꯁ꯭ꯋꯥꯏꯗ ꯁ꯭ꯋꯥꯏ ꯆꯪꯉꯤꯔ? ꯑꯩ ꯆꯪꯉꯤ ꯁꯤꯒꯤ ꯒ꯭ꯔꯤꯟ ꯀꯦꯅꯟ ꯁꯤ ꯃꯊꯛꯇ ꯁꯦꯗꯣ ꯌꯥꯎꯕ ꯑꯁꯤ ꯂꯣꯏꯕꯒ ꯀꯔꯝꯕ? ꯑꯗꯨꯒꯤ ꯃꯊꯛꯀꯤꯗꯣ ꯔꯦꯛ ꯀꯦꯅꯟ ꯑꯅꯤ ꯊꯥꯗꯔꯛꯄꯗꯣ ꯑꯗꯨꯒꯤ ꯃꯊꯛ ꯒ꯭ꯔꯤꯟꯗꯣ ꯁꯤꯗ? ꯅꯠꯇꯦ ꯑꯩ ꯄꯨꯡ ꯄꯨꯡ ꯍꯥꯏꯔꯣ ꯄꯨꯡ ꯍꯥꯏꯔꯣ? 10 ꯃꯤꯅꯤꯠ 10 ꯁꯤꯗ? ꯑꯗꯨꯒꯤ ꯑꯗꯨ ꯒ꯭ꯔꯤꯟꯗꯨ ꯂꯣꯏꯕꯒ ꯆꯪꯉꯦ ꯌꯥꯏ ꯁꯤꯁꯤ ꯁꯤ ꯃꯐꯝꯁꯤꯁꯨ ꯑꯗꯨꯝ ꯌꯥꯏ 10:32 ꯑꯣꯏꯔꯝꯃꯤ ꯆꯪꯕꯁꯨ ꯀꯩꯅꯣ ꯊꯦꯡꯉꯦ 10:32 10:32 ꯑꯣꯏꯇꯥꯔꯗꯤ ꯁꯤꯗ ꯁ꯭ꯋꯥꯏꯗꯏꯁ ꯅꯪ ꯁ꯭ꯇꯣꯞ ꯂꯣꯁꯁꯨ ꯂꯩꯀꯣ ꯑꯗꯒꯤ ꯒ꯭ꯔꯤꯟꯒꯤꯗꯨ ꯂꯣꯏꯕꯒ ꯔꯦꯛ ꯀꯦꯅꯟ ꯑꯆꯧꯕ ꯊꯥꯗꯔꯛꯄꯁꯦ ꯑꯁꯤꯗ ꯑꯗꯨꯝ ꯁꯠꯂꯦ ꯑꯗꯨꯒ ꯃꯃꯥ ꯆꯥꯛꯀꯧꯕ ꯑꯗꯨꯝ ꯁꯠꯂꯦ ꯁꯤꯗ ꯆꯠꯂꯦ ꯅꯠꯇꯦ ꯔꯦꯛ ꯀꯦꯅꯟ ꯑꯅꯤꯁꯨꯕꯗꯨꯗ ꯁꯠꯈ꯭ꯔꯦꯕ ꯁꯤꯗ ꯁꯦꯗꯣ ꯆꯥꯎꯕꯁꯦ ꯇꯧꯕꯗꯣ ꯑꯗꯨ ꯑꯗꯨꯗ ꯁꯤꯗ ꯑꯗꯒꯤ ꯑꯆꯧꯕꯗꯣ ꯑꯗꯨ ꯂꯣꯏꯕꯒ ꯑꯗꯨꯝ ꯁꯠꯈ꯭ꯔꯦ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯩ ꯑꯃꯃꯨꯛ 140 ꯑꯗꯥꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯀꯗꯥꯏꯗ 140 ꯂꯧꯊꯣꯛꯄꯒꯤꯁꯨ ꯀꯩꯒꯤꯅꯣ ꯑꯗꯨ ꯁꯤ ꯀꯩꯒꯤꯅꯣ ꯆꯪꯉꯨꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤ ꯆꯪꯉꯨꯔꯤꯁꯦ ꯚꯥꯏ ꯑꯇꯣꯞꯄ ꯂꯥꯛꯇ꯭ꯔꯕꯖꯥꯠꯂꯣ ꯑꯇꯣꯞꯄ ꯆꯥꯛꯀꯧ ꯂꯩꯈ꯭ꯔꯕꯖꯥꯠꯂꯣ ꯌꯦꯡꯁꯤꯀꯣ ꯐꯖꯩ ꯑꯇꯣꯞꯄ ꯑꯃ ꯐꯖꯩ ꯑꯗꯣ ꯑꯗꯨ ꯆꯨꯝꯃꯝꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯀꯩꯅꯣꯒꯤ ꯈꯜꯂꯨ ꯄ꯭ꯔꯣꯐꯤꯠꯀꯤ ꯍꯥꯟꯅ ꯈꯜꯂꯣꯏ ꯄ꯭ꯔꯣꯁꯦꯁ ꯆꯨꯝꯕ ꯍꯥꯟꯅ ꯈꯜꯂꯨ ꯄ꯭ꯔꯣꯁꯦꯁꯇꯨ ꯆꯨꯝ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯁꯦꯁꯇꯨ ꯍꯟꯖꯤꯟ ꯅꯨꯡꯊꯪ ꯌꯩ ꯁꯥꯟꯅꯔꯣ ꯙꯟꯗꯥ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛꯇꯁꯨ ꯍꯥꯏꯔꯝꯃꯤꯗꯅ ꯑꯩ ꯉꯔꯥꯡ ꯀꯩꯗꯧꯕꯩ ꯋꯥꯏ ꯍꯥꯏꯗꯤ ꯀꯩꯗꯧꯕꯒꯤ ꯉꯔꯥꯡ ꯑꯩ ꯁꯤꯗꯒꯤ ꯑꯦꯟꯇꯔ ꯇꯧꯔꯛꯏꯅꯣ ꯑꯩ ꯉꯁꯥꯏ ꯁꯤꯗꯁꯨ ꯎꯠꯈ꯭ꯔꯦꯀꯣ ꯑꯗꯨ ꯀꯩꯗꯧꯕꯩ ꯑꯩ ꯑꯦꯟꯇꯔ ꯇꯧꯔꯛꯏꯅೋ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯁꯦ ꯀꯨꯏꯔꯦ ꯃꯥꯅ ꯀꯥꯈꯠꯂꯛꯏꯁꯦ ꯁꯥꯡꯅ ꯀꯥꯈꯠꯂꯛꯏꯁꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯥꯋꯔ ꯃꯦꯒꯅꯦꯠ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯁꯦ ꯁꯦꯂꯤꯡ ꯁꯥꯏꯠ ꯂꯣꯝꯗ ꯆꯤꯡꯊꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯊꯛꯁꯨ ꯃꯥꯔꯀꯦꯠꯇꯤ ꯀꯥꯔꯒꯁꯨ ꯃꯊꯛꯇꯗꯤ ꯕꯥꯌꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯄ꯭ꯔꯦꯁꯔ ꯑꯣꯏꯅ ꯄꯤꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯦꯂꯔꯣꯝ ꯊꯪꯕ ꯁꯥꯏꯠꯇ ꯑꯗꯨꯒꯤ ꯆꯪꯕꯅꯤ ꯑꯗꯨꯒ ꯍꯣꯏ ꯉꯁꯤꯒꯤꯗꯨꯗꯤ ꯉꯁꯤꯒꯤꯁꯦ ꯉꯔꯥꯡꯒꯤ ꯁꯤꯒꯤ ꯈꯔ ꯁꯥꯡꯅ ꯆꯠꯄꯁꯤꯃ ꯑꯩ ꯀꯩꯁꯨ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯁꯨ ꯆꯥꯛꯀꯧꯕ ꯂꯩꯕꯒꯤ ꯆꯦꯜꯂꯤꯉꯩꯗ ꯍꯥꯏꯇꯥꯔꯦꯀꯣ ꯉꯔꯥꯡ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯦ ꯁꯤ ꯃꯇꯤꯛꯁꯦ ꯑꯩ ꯌꯥꯎꯍꯧꯗ꯭ꯔꯦ ꯉꯁꯤꯁꯨ ꯑꯩ ꯁꯤ ꯌꯥꯎꯍꯧꯗꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯑꯩꯒꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅꯤ ꯃꯦꯁꯦꯖ ꯊꯥꯅꯕꯗꯣ ꯁ꯭ꯋꯥꯏ ꯖꯒꯥ ꯁ꯭ꯋꯥꯏ ꯇꯥꯔꯝꯃꯅꯤ ꯑꯗꯨ ꯀꯩꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯕ ꯁ꯭ꯋꯥꯏꯒꯤ ꯄꯨꯡꯒꯤ ꯔꯦꯟꯖꯁꯦ ꯃꯥꯔꯀꯦꯠꯇ ꯀꯩꯁꯨ ꯍꯥꯏꯗꯤ ꯃꯥꯜꯍꯟꯕꯤ ꯉꯥꯛꯇꯅꯤ ꯇꯧꯗꯣꯏꯗꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯀꯟꯁꯦꯞꯇꯣ ꯌꯦꯡꯉꯒ ꯑꯩ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯔꯦꯕ ꯁ꯭ꯋꯥꯏ ꯖꯒꯥꯗꯨꯗ ꯁꯨꯝ ꯀꯥ ꯁꯥꯏꯠ ꯋꯦꯁ ꯇꯧꯔ ꯂꯩꯔꯤꯁꯤ ꯑꯁꯤꯗꯩꯗ ꯃꯅꯤꯡ ꯑꯃ ꯈꯪꯍꯟ ꯍꯜꯂꯛꯄꯁꯦ ꯁꯤꯗꯩꯗ ꯑꯣ ꯁꯤꯒꯤ ꯁꯤꯒꯤ ꯃꯅꯤꯡ ꯑꯃ ꯈꯪꯍꯜꯂꯛꯑꯝꯃꯦ ꯑꯗꯨꯒ ꯁꯤ ꯂꯩꯊꯔꯛꯄꯒꯤ ꯁꯤꯗꯩꯗ ꯁꯤꯒꯤ ꯄꯨꯡ ꯃꯄꯥꯗꯨꯗꯩꯗ ꯑꯩ ꯆꯪꯉꯛꯄꯅꯦꯕ ꯆꯪꯉꯛꯄꯒꯤ ꯑꯦꯟꯇ꯭ꯔꯤꯗꯣ ꯁꯤꯗ ꯄꯨꯡ 12:32 12:32 ꯁꯤꯒꯤ ꯊꯥꯗꯔꯒ ꯁ꯭ꯋꯥꯏ ꯌꯧꯁꯤꯜꯂꯛꯄꯩꯗꯨꯗꯩꯗ ꯑꯩ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯑꯗꯒꯤ ꯑꯗꯨꯝ ꯊꯝꯃꯤ ꯑꯗꯨꯝ ꯊꯝꯃꯦ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯤꯁꯨ ꯑꯗꯨꯒ ꯁꯤ ꯌꯥꯎꯔ ꯂꯥꯛꯑꯦ ꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯇ꯭ꯔꯦꯟꯗꯣ ꯑꯗꯨꯝ ꯑꯩꯒꯤ ꯃꯈꯥꯗꯁꯨ ꯇꯥꯔꯒꯦꯠ ꯂꯩꯔꯤꯕꯅꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠ ꯄ꯭ꯔꯣꯐꯥꯏꯜꯗꯁꯨ
market profile เꯌꯦꯡꯀꯥꯟꯗꯁꯨ ꯃꯈꯥꯗ target ꯌꯥꯝꯅ ꯂꯩꯔꯤꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯌꯦꯡꯉꯒ ꯑꯩ ꯁꯨꯝ ꯊꯝꯃꯦ ꯑꯗꯒꯤ ꯋꯦ ꯑꯃꯁꯨ ꯂꯩ intraday-ꯗ ꯃꯥꯒꯤ ꯆꯠꯀꯗꯕ distance ꯈꯔꯁꯨ ꯂꯩꯀꯣ ꯑꯗꯨꯒꯤ distance-ꯁꯨ ꯍꯥꯏꯐꯦꯠ ꯍꯣꯠꯂꯀꯥꯟꯗ ꯁꯤꯒꯤ ꯀꯦꯟꯗꯜ ꯑꯅꯤꯁꯤꯃꯨꯛꯇ ꯑꯗꯒꯤ ꯁꯤꯒꯤ ꯀꯦꯟꯗꯜꯁꯤꯗ ꯎꯕꯁꯤꯗꯩꯗ ꯁꯤꯗꯒꯤꯗꯤ ꯄꯣꯊꯥꯔꯁꯨ ꯌꯥꯔꯦꯅ ꯑꯩ ꯑꯗꯨꯝ ꯁꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯣꯔꯅꯤꯡꯗꯒꯤ ꯂꯥꯛꯏꯕ ꯗꯤꯁꯇꯦꯟꯁ ꯑꯗꯒꯤ ꯏꯚꯤꯅꯤꯡꯒꯤ ꯗꯤꯁꯇꯦꯟꯁꯁꯦ ꯑꯩ ꯍꯣꯠꯅ ꯌꯦꯡꯉꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤꯕꯅꯤ ꯑꯗꯒꯤ ꯅꯤꯐꯇꯤꯁꯨ ꯀꯣ ꯅꯤꯐꯇꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯉꯁꯥꯏꯒꯤ ꯅꯤꯐꯇꯤꯁꯨ ꯀꯩꯗꯧꯕ ꯃꯉꯥ ꯍꯥꯏꯅ ꯍꯥꯏꯕꯁꯤꯒꯤ ꯂꯩꯔꯤꯕ ꯃꯥꯁꯤꯗꯩꯗ ꯃꯈꯥꯗ ꯀꯩꯅꯣ ꯂꯩ ꯑꯗꯣ ꯁꯤꯗ ꯉꯁꯥꯏ ꯅꯧꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯛꯄꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯄꯣꯠꯇꯣ ꯃꯥ ꯃꯥꯔꯀꯦꯠꯇꯣ ꯁꯤꯐꯥꯎ ꯊꯥꯗꯔꯒ ꯃꯥꯁꯤꯗ ꯄꯨꯜꯕꯦꯛ ꯂꯥꯛꯄꯅꯦꯕ ꯑꯌꯨꯛꯀꯤꯗꯣ ꯁꯤꯀꯣ 5 ꯃꯤꯅꯠꯇ ꯀꯃꯥꯏꯅ ꯂꯩꯒꯅꯤ ꯑꯌꯨꯛꯇ ꯃꯥꯁꯦ ꯑꯌꯨꯛꯇ ꯁꯤꯒꯤ ꯀꯦꯟꯗꯜꯁꯤꯃ ꯊꯥꯗꯖꯔꯦ ꯑꯗꯒꯤ ꯁꯤꯗꯩꯗ ꯑꯅꯤ ꯊꯥꯗꯔꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯍꯥꯏꯔꯒ ꯆꯠꯂꯦꯔꯦ ꯁꯨꯝ ꯆꯠꯂꯦꯔꯦ ꯁꯤꯗ ꯁꯦꯗꯣ ꯑꯃꯨꯛ ꯐꯣꯝ ꯇꯧꯔꯦ ꯁꯤꯗ ꯀꯥꯈꯠꯂꯦ ꯁꯤꯗꯩꯗ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯁꯤ ꯃꯥꯒꯤ ꯍꯥꯏꯒꯠꯈꯤꯕꯒꯤ ꯖꯒꯥꯁꯤꯗꯩꯗ ꯍꯥꯏꯗꯤ ꯑꯃꯨꯛ ꯃꯈꯥꯗ ꯊꯥꯗꯅꯕꯒꯤ ꯃꯥꯁꯦ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯍꯧꯔꯦ ꯑꯗꯩꯗꯤ ꯑꯩꯅ ꯃꯁꯤꯗꯤ ꯄꯨꯜꯕꯦꯛ ꯂꯥꯛꯄ ꯉꯥꯏꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯜꯕꯦꯛ ꯂꯥꯛꯄ ꯉꯥꯏꯔꯒ ꯁꯤꯁꯨ ꯉꯁꯥꯏꯒꯤ ꯄꯨꯡ ꯀꯌꯥꯅꯣ 12ꯒ ꯃꯤꯅꯤꯠ 32 ꯁꯦꯝ ꯊꯤꯡ ꯆꯞ ꯃꯥꯟꯅꯅ ꯁꯤꯒꯤ ꯀꯦꯟꯗꯜꯁꯤꯗꯩꯗ ꯁꯤ ꯀꯦꯟꯗꯜ ꯂꯣꯏꯔꯝꯗꯥꯏꯁꯤꯗꯩꯗ ꯆꯪꯍꯟꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯦꯟꯗꯜꯁꯤꯗꯩꯗ ꯆꯠꯄꯅꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯥꯏꯜꯗꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯨꯝ ꯇ꯭ꯔꯦꯟ ꯑꯃ ꯂꯥꯛꯄꯤꯔꯒ ꯃꯥꯁꯦ ꯊꯥꯒꯠꯂꯛꯑꯦ ꯁꯤꯗꯩꯗꯐꯥꯎ ꯊꯥꯒꯠꯂꯛꯑꯀꯥꯟꯗ ꯑꯗꯨꯒ ꯁꯤꯒꯤ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛꯁꯨ ꯀꯩꯗꯧꯋꯦ ꯍꯥꯏ ꯀꯥꯟꯗ ꯁꯤ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯁꯤ ꯐꯖꯕ ꯑꯣꯏꯗꯦ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯐꯖꯕ ꯑꯣꯏꯗꯦ ꯁꯤꯒꯤ ꯃꯇꯤꯛꯁꯤꯅꯤ ꯁꯤꯒꯤ ꯀꯥꯈꯠꯂꯛꯏꯕ ꯈꯨꯀꯥꯁꯦ ꯌꯥꯝꯅ ꯑꯀꯟꯕ ꯍꯥꯏꯗꯤ ꯚꯥꯏꯌꯔꯅ ꯀꯥꯕ ꯑꯣꯏꯗꯦ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯗꯣ ꯂꯣꯏ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯒ ꯇ꯭ꯔꯦꯟꯁꯨ ꯃꯃꯥꯏ ꯂꯩꯕ ꯍꯧꯔꯛꯄꯒꯤ ꯑꯗꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯨ ꯂꯣꯏ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯣ ꯆꯪꯉꯛꯄꯅꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯉꯁꯥꯏ ꯁꯤꯗ ꯆꯠꯂꯛꯏꯁꯦ ꯑꯩꯈꯣꯏ ꯏꯟꯇ꯭ꯔꯥꯗꯦ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯇꯧꯕꯒꯤ ꯅꯦꯆꯔ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯨꯞꯅ ꯈꯪꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯀꯗꯥꯏꯋꯥꯏꯗꯒꯤ ꯃꯁꯤꯗꯩꯗ ꯂꯩꯔꯤꯕ ꯁꯞꯄꯣꯔꯠꯁꯦ ꯀꯥꯏꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯑꯗꯨꯅꯆꯤꯡꯕꯗꯣ ꯀꯨꯞꯅ ꯌꯦꯡꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯠꯈꯤꯕꯅꯤ ꯑꯗꯒꯤ ꯁꯤꯗꯁꯨ ꯀꯩꯅꯣꯗꯁꯨ ꯌꯥꯝ ꯐꯖꯅ ꯄꯤꯕꯅꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯦꯟꯇꯔ ꯇꯧꯔꯛꯏꯕ ꯃꯐꯝꯗꯣ ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯖꯣꯟꯗꯨꯗꯩꯗ ꯗꯥꯏꯔꯦꯛ ꯀꯦꯁ ꯇꯧꯔꯒ ꯊꯥꯗꯔꯛꯄꯅꯦ ꯁꯤꯁꯦ ꯑꯗꯨꯅ ꯂꯣꯏꯅ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅ ꯑꯦꯂꯥꯏꯟ ꯇꯧꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯗꯨꯒꯤ ꯑꯦꯂꯥꯏꯟꯃꯦꯟꯗꯣ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯑꯦꯂꯥꯏꯟ ꯇꯧꯔꯛꯄꯗꯣ ꯑꯗꯨꯒ ꯁꯨꯝ ꯆꯥꯟꯅꯔꯦ ꯁꯤꯒꯤ ꯄꯣꯠꯁꯤꯒꯁꯨ ꯆꯥꯟꯅꯔꯦ ꯑꯗꯒꯤ ꯃꯥꯔꯀꯦꯠ ꯄ꯭ꯔꯣꯐꯥꯏꯜꯗꯁꯨ ꯄꯤꯔꯦ ꯀꯦꯟꯗꯜꯗꯁꯨ ꯄꯤꯔꯦ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏꯅ ꯋꯥꯟꯁꯦꯗ ꯌꯥꯝ ꯇꯥꯅ ꯑꯗꯨꯝ ꯏꯪꯅ ꯊꯕꯛꯁꯦ ꯇꯧꯕ ꯇꯝꯒꯗꯕꯅꯤ